ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯣꯛꯇꯕꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯀꯨꯕꯦꯔꯅ ꯃꯂꯥꯁꯨ ꯉꯥꯡꯕꯗ ꯂꯣꯏꯔꯦ꯫ ꯐꯔꯩꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯅꯆꯥꯁꯨ ꯑꯝꯇ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯦꯗꯅ ꯅꯨꯡꯉꯥꯏꯔꯝꯃꯅꯤ꯫ ꯑꯩꯗꯤ ꯀꯧꯔꯣꯏꯀꯣ, ꯏꯀꯥꯏ ꯍꯥꯏꯁꯤꯅꯤ, ꯀꯧꯒꯦꯁꯨ ꯅꯪꯅ ꯀꯧꯒꯗꯧꯅꯤ꯫ ꯃꯂꯥꯗꯣ ꯆꯥ ꯍꯩꯅ ꯍꯩꯅ ꯀꯔꯤꯒꯤ ꯀꯧꯔꯣꯏꯗꯣꯏꯅꯣ? ꯑꯝꯇ ꯍꯦꯛ ꯀꯧꯔꯣꯏ꯫ ꯂꯥꯛꯅꯤꯡꯗ꯭ꯔꯒꯅꯦ ꯃꯔꯥꯏꯅ ꯇꯣꯛꯆꯁꯅꯤ꯫ ꯅꯠꯇꯦ, ꯑꯩꯅ ꯃꯣꯏꯗ ꯆꯠꯂꯣ ꯍꯥꯏꯕ꯭ꯔꯕ? ꯑꯃꯁꯨ ꯑꯃꯁꯨꯅꯦ ꯅꯨꯄꯤꯗ ꯉꯥꯎꯕ ꯉꯥꯛꯇꯣꯏꯅ ꯇꯧꯏ꯫ ꯑꯃꯅ ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯤꯒ ꯍꯣꯡꯒꯦ ꯌꯥꯗꯦꯅ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯦꯗꯅ꯫ ꯑꯃꯅ ꯃꯇꯨ ꯃꯄꯥꯝꯅ ꯆꯠꯈ꯭ꯔꯦꯅ, ꯃꯥꯁꯨ ꯆꯠꯈ꯭ꯔꯦꯗꯅ꯫ ꯆꯠꯈꯤꯁꯅꯨ, ꯑꯝꯇ ꯂꯩꯇꯁꯅꯨ꯫ ꯃꯣꯏꯒꯤ ꯐꯅꯕ ꯈꯜꯂꯤꯕ ꯑꯩꯕꯨ ꯌꯦꯛꯅꯕꯒꯨꯝ ꯈꯜꯂꯗꯅ꯫ ꯀꯨꯕꯦꯔꯅ ꯄꯩꯔꯞ ꯌꯦꯡꯂꯗꯨꯅ ꯀꯌꯥꯗꯅꯣꯅꯦ ꯃꯥꯅꯒ ꯆꯨꯝꯒ ꯁꯥꯗꯅ ꯉꯥꯡꯉꯤꯁꯦ? ꯃꯂꯥ ꯁꯥꯎꯅ ꯆꯥ ꯀꯞꯇꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯗꯣꯛ ꯂꯥꯎꯅ ꯊꯝꯂꯒ, ꯍꯣ ꯃꯣꯏꯕ, ꯃꯣꯏ ꯕꯕꯥꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯀꯔꯥꯏꯗꯩ ꯊꯥꯖꯅꯤꯒꯦ? ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯁꯤꯟꯅꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯕꯦꯔꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯨꯟꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯅꯤ ꯈꯟꯗꯨꯅ ꯄꯨꯝꯅꯃꯛ ꯈꯥꯡꯂꯒ ꯉꯥꯏꯔꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯤꯟꯊꯥ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯃꯥꯒ ꯃꯧꯄꯥꯒꯁꯨ ꯅꯥꯀꯟꯗ ꯐꯝꯂꯒ ꯃꯩ ꯇꯤꯛꯂꯤ꯫ ꯆꯦꯆꯧꯕꯤ, ꯆꯥꯛ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯆꯥꯛ ꯂꯥꯝꯃꯤ꯫ ꯂꯣꯏꯔꯦ, ꯑꯦꯟꯁꯥꯡꯁꯦ ꯑꯝꯇꯪ ꯁꯧꯍꯟꯈꯤꯒꯦ, ꯑꯗꯨꯒ ꯊꯨꯝ ꯊꯥꯛꯂꯒ ꯂꯣꯏꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯁꯤꯟꯊꯥꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯂꯝꯃꯤ꯫ ꯁꯤꯟꯊꯥ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯝꯕꯔꯗꯨ ꯂꯧꯔꯒ ꯌꯦꯡꯕꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯁꯤꯟꯊꯥꯁꯨ ꯅꯝꯕꯔꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ, ꯀꯅꯥ? ꯁꯤꯟꯊꯥ, ꯏꯅꯝꯃꯅꯤ꯫ ꯅꯝꯕꯔꯁꯦ ꯃꯩꯔꯥꯕꯗꯒꯤ ꯂꯧꯔꯛꯄꯅꯤ꯫ ꯁꯤꯟꯊꯥ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯒꯤ ꯃꯃꯥꯡꯗꯨꯗ ꯁꯥꯟꯅꯕꯗꯨ ꯐꯖꯗ꯭ꯔꯦ ꯈꯟꯅ ꯃꯃꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯆꯥꯛꯁꯦ ꯑꯝꯇ ꯌꯦꯡꯕꯤꯔꯝꯃꯣ, ꯑꯩ ꯑꯁꯣꯝꯗ ꯋꯥꯔꯤ ꯑꯝꯇ ꯁꯥꯎꯈꯤꯒꯦ꯫ ꯍꯣ, ꯐꯔꯦ, ꯏꯃꯥ ꯌꯦꯡꯂꯝꯃꯒꯦ꯫ ꯁꯤꯟꯊꯥ ꯃꯥꯒꯤ ꯀꯥꯅ ꯆꯪꯂꯛꯂꯤ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯩꯔꯥꯕ ꯃꯁꯥꯃꯛꯅ ꯄꯤꯔꯛꯏꯔꯣ ꯏꯅꯝꯃ? ꯅꯠꯇꯦꯗ, ꯏꯅꯝꯃꯅ ꯂꯧꯕꯅꯤ꯫ ꯅꯍꯥꯟꯅꯦ ꯑꯝꯇ ꯇꯧꯔꯛꯀꯦꯅ ꯈꯜꯂꯒ ꯁꯨꯝ ꯐꯔꯛ ꯇꯥꯔꯕ꯫ ꯁꯤꯟꯊꯥ ꯋꯥꯉꯥꯡꯗ ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯩ꯫ ꯅꯣꯏ ꯑꯅꯤꯕꯨ ꯅꯍꯥꯟ ꯋꯥꯔꯤ ꯁꯥꯟꯅꯩꯒ ꯍꯥꯏꯅꯦ꯫ ꯀꯔꯤ ꯍꯥꯏꯅꯔꯒꯦ? ꯅꯥꯎꯕꯅꯁꯨ ꯍꯥꯏꯌꯨ ꯌꯥꯗꯦ, ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤꯗ ꯍꯥꯏ꯫ ꯀꯩꯁꯨ ꯊꯧꯗꯣꯛꯄ ꯁꯥꯟꯅꯗꯦꯗ ꯏꯅꯝꯃ꯫ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯗꯥꯡꯗꯁꯨ ꯀꯔꯤ ꯇꯧꯔꯨꯕꯅꯣ ꯈꯪꯗꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯅꯦ ꯃꯈꯨꯠꯇ ꯁꯣꯛꯂꯒ ꯂꯥꯛꯏ꯫ ꯑꯉꯥꯎꯕꯅꯤꯅꯦ ꯃꯥꯗꯣ꯫ ꯅꯪꯅ ꯈꯔ ꯊꯦꯝꯅꯧꯗ꯭ꯔꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯨ ꯍꯥꯏꯕ ꯌꯥꯒꯅꯤ ꯊꯥꯖꯗꯦ꯫ ꯁꯤꯟꯊꯥ ꯃꯩꯔꯥꯕ ꯁꯣꯛꯏ ꯍꯥꯏꯕꯗꯨꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯝꯃ, ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯏꯅꯣ? ꯌꯥꯝ ꯁꯣꯛꯄꯕꯨꯗꯤ ꯅꯠꯇꯦꯗ꯫ ꯑꯗꯣ ꯌꯥꯔꯗꯤ ꯅꯣꯏꯅꯤ ꯑꯝꯇ ꯎꯅꯧ, ꯑꯗꯨꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯊꯣꯛ꯫ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯗꯨ ꯇꯞꯅ, ꯎꯅꯔꯔꯣꯏꯗ ꯏꯅꯝꯃ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯃꯩꯔꯥꯕ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯏꯃꯥꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯈꯣꯏ ꯐꯥꯎꯕꯅꯦ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯂꯥꯛꯏꯅꯤ꯫ ꯁꯤꯟꯊꯥꯗ ꯃꯩꯔꯥꯕꯒ ꯅꯛꯁꯤꯟꯅꯧ ꯍꯥꯏꯕꯗꯨꯗ ꯃꯥ ꯈꯨꯝꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯅꯝꯃ, ꯑꯩ ꯊꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗ ꯐꯠ ꯀꯛꯏ꯫ ꯊꯣꯏꯕꯤꯅ, ꯍꯩꯃ, ꯇꯠꯈ꯭ꯔꯦꯅꯦ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯜꯂꯒ ꯀꯣꯜ ꯇꯧꯕꯗꯁꯨ ꯁꯤꯟꯊꯥꯅ ꯍꯟꯖꯤꯟ ꯀꯛꯊꯠꯂꯛꯂꯤ꯫ ꯁꯤꯟꯊꯥ ꯃꯅꯝꯃꯒꯤ ꯅꯝꯕꯔꯗꯣ ꯑꯃꯨꯛ ꯕ꯭ꯂꯣꯛꯇ ꯊꯝꯖꯤꯜꯂꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯨꯛ ꯍꯧꯈꯤꯗꯨꯅ ꯄꯦꯅꯥꯎꯕꯤꯅ ꯗꯤꯌꯥꯒ ꯁꯨꯇꯤ ꯂꯩꯕ ꯅꯨꯃꯤꯠ ꯑꯃꯗ ꯄꯦꯅꯥꯎꯕꯤ, ꯇꯣꯝ ꯑꯃꯗꯤ ꯗꯤꯌꯥ ꯄꯨꯟꯅ ꯎꯅꯔꯝꯃꯤ꯫ ꯀꯦꯐꯦ ꯑꯃꯗ ꯑꯍꯨꯝꯗꯣ ꯀꯣꯐꯤ ꯊꯛꯅ ꯗꯤꯌꯥꯅ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯁꯥꯔ, ꯑꯩꯈꯣꯏꯕꯨ ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨ꯫ ꯁꯥꯔ ꯃꯩꯔꯥꯕꯒꯤ ꯃꯔꯝꯗ ꯀꯩꯒꯨꯝꯕ ꯈꯔꯇꯪ ꯈꯪꯕ ꯄꯥꯝꯖꯕꯅꯤ꯫ ꯇꯣꯝ ꯀꯣꯐꯤꯗꯣ ꯁꯤꯞ ꯑꯃ ꯆꯤꯡꯂꯗꯨꯅ, ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯑꯗꯨ ꯁꯥꯔ ꯃꯩꯔꯥꯕꯒꯤ ꯑꯣꯏꯈꯤꯕ ꯐꯤꯕꯝꯁꯤꯕꯨ? ꯇꯣꯝ ꯍꯥꯏꯐꯦꯠ ꯈꯜꯂꯤ, ꯑꯗꯨꯕꯨ ꯂꯤꯔꯨꯕꯗ ꯀꯩꯁꯨ ꯀꯥꯏꯕꯗꯤ ꯅꯠꯇꯕꯅꯤꯅ ꯃꯩꯔꯥꯕꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯇꯞꯅ ꯂꯤꯕ ꯍꯧꯔꯛꯏ꯫ ꯁꯨꯝ ꯂꯤꯕꯅ ꯁꯤꯟꯊꯥ ꯊꯤꯟꯗꯣꯛꯈꯤꯕꯗꯨ ꯐꯥꯎꯕ ꯂꯤꯔꯝꯂꯤ꯫ ꯇꯣꯝꯅ, ꯅꯨꯃꯤꯠꯇꯨꯗꯒꯤ ꯁꯥꯔꯒꯤ ꯄꯨꯟꯁꯤꯗ ꯑꯑꯣꯟꯕ ꯃꯊꯪ ꯂꯥꯛꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯩꯔꯥꯕ ꯃꯥꯅ ꯌꯥꯝꯅ ꯊꯥꯖꯕ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯆꯠꯀꯗꯕꯗꯨ ꯔꯥꯀꯦꯁ ꯊꯕꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯈꯤꯕ ꯃꯇꯥꯡꯅꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯇꯝꯁꯨ ꯃꯄꯥꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯊꯕꯛ ꯀꯟꯅ ꯆꯤꯟꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯃꯥ ꯇꯣꯝꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯇꯣꯝꯁꯨ ꯃꯥꯒꯤ ꯀꯝꯄꯅꯤꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯋꯥꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯃꯩꯔꯥꯕꯅ ꯍꯦꯟꯅ ꯊꯥꯖꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯁꯨ ꯇꯣꯝꯕꯨ ꯀꯧꯔꯛꯄꯅꯤ꯫ ꯁꯥꯔ, ꯑꯩꯕꯨ ꯀꯧꯕꯤꯌꯨꯕꯣ? ꯑꯩꯈꯣꯏꯅꯤ ꯊꯕꯛ ꯑꯃꯗ ꯆꯠꯃꯤꯟꯅꯧꯁꯤ꯫ ꯍꯣꯏ ꯁꯥꯔ꯫ ꯒꯥꯔꯤ ꯊꯧꯗꯣꯛꯑꯝꯃꯣ, ꯑꯩ ꯊꯣꯔꯛꯑꯒꯦ꯫ ꯍꯣꯏ ꯁꯥꯔ꯫
Tomna mapana thorakpada malasu leirami. Tom, hey, Tom, nang saruna bala amiro. Hoy ma, amta ngai khone, ima wam tayogi. Ima kari, noi sharse, handak mawang ami tok tawini, nang nakitane kupni ingsil. Ima na haiba waga itata dagum. Ima gi bab na nida. Hoy, ay sarbo kupni ingzagi. Hoy, ado, nang haujik mangi manak da changmi dubo kari bahayake. Kashu thotok pa hayak da thaba ma chalo ga da balai na hai. Phari, chaluro. Tom ga mairaba ga gari thaudana thorakli. Tom gari thauna maninglomda mairaba da haifeding la duna hanglaklam. Sir, kadom na chat kadom. Kiki horimda adum thauro. Tom wa makata dana sanda horimda jumna thorakli. Sanda hoi thongal mapa na kamnaga ngaihakle. Mairaba magi phone do lokthoglaga sinthagi number do chatlimbra haidana mung dial tawi adubu phone do chatri. Tom kari sei asada khara lekselo khamse. Mairaba su phana kuina thongalda sinta thorakadra haiduna gari da phamlaga ngaibani adubu thoraktrabadoda gari dagi kumtharanga sinthawi thongalda tapna makhongdo thangni. Tom shalam takna tapni narai. Thongal kitang changba haubaga sinthagi mama hek thengnare. Mairaba tamna changsilak naga ima kinum thangjage ba. Ibunga kari haingadang no. Nati kana no. Ima aigi ming Mairaba kawi. Mairaba pan maduda leihaudo khangsau saunung maphaurai masu khangni bani karigi khangdani. Amata yangjabi machagi maramda mamana khangdaba haunambra. Phana lararabaso machagi apama thonganingdaba nati. Aduna Mairabagi imungna tawrakliba pumnamak ma khanglibani. Asangwado damna phathanaba hotnaje. Mairaba na mukaso ima shinthabu leikibro. Ibunga ma yumsida leitene thono jakrona. Ima ai mangam to hanbiu. Imagi khongbai jaraga hairasai haijagi. Ibunga ai pumnamak khangine. Ichado angaubigo mafam marang khangdana leiribani. Chapikro chalo. Lekai mamangsidane. Ai Haimba loiba ngamda hik kaplakli. Mairaba wa makha taramda mamai leiduna chatki. Tom su lai hauda haifeding namlanga Mairaba bu tanarakli. Mairaba wa amta ngangdaba makai gari manungda phamduna lei. Tom su gari da kakalaklaga ngahak wa ngangdana tumin sumle. Mairaba mamito tapna wishinduna satanga tharaduna hairakli. Tom, jalasi. Sir, yumna sum jaladoira. Shintha pau phaunaba phangkidabai awabana nongmagi Mairaba thamoida wamba hengalakli. Handak samutang unarabadi khanna senthagi mayumda laklami adubu mama macha homak yumda leiramdri. Mari mada mangida leirani haiba paudi dai adubu chapchaba khangdri masu hangya ba hangi thiba yamati adubu phangma kauba leikidre. Manipur pi I hairabaso kachin amada tumin lotkibada kanana khangani khangkidrabani. Mairaba nongmagi nisa chaba haurakki. Nongmai khanghaudana office tani. Tomna Mairabagi romna changlakpada Mairaba jura thaktuna leirami. Oiriba maongdada Tomdi pungangakri aduna tapna hairaklami. Sir, kaino toishuba? Mairaba haife nokningdana nokladuna. Maikosei hainadabra. Asi hairaga thamiba jurubda muthatli. Sir, aduinadi. Sir na sumain tawrambasidai. Nangsaygi maongsida ngakbra. Masida ngakningai oidida. To, punsi haisidai kaisho oiramdri. Sir na hana oiriba maongduga haujik oirisiga. Aigi wakal pothahanbadi makhoi khaktana ngami. Makhoi leiramdrabadi ai yamna waramgani. Haujik warisidai saruk jam haina waramba yai. Tom shuwangang danga hek tuminne Mairaba na makha tarakli. Tom, handak marakse aisho office ki thabaksida ka haina mai onsanba sungamdri. Nangna khara wabiba tari. Tom do tapna. Hoi sir, aina fanaba tawrage. Wari do matangda liba loishaladuna Tom na napiani duda yengladuna hairaklami. Asomna sir se nisa samba horokibani. Ado sir, sinthadi dum thiba phangkidraba. Phangkidri. Sir su nisagi bagda tawkiduna haujik oriba fibam sin. Atay makha tabadi ai su khangdri. Haujik kandi sir se engonda wa hairamba hangamba du su tawkidri office ki natana. Ado sir Mairaba na yumda leitagai renta lei haisubo. Kaino haisubo? Kyam kuirage?
ꯑꯗꯨꯏ ꯃꯇꯥꯡꯗꯗꯤ ꯑꯩꯗꯤ ꯈꯪꯗꯦꯅ ꯌꯥꯝꯗꯤ ꯀꯨꯏꯗ꯭ꯔꯤ ꯑꯩꯈꯣꯏ ꯏꯅꯝꯆꯥ ꯍꯣꯏꯗ ꯂꯩꯕꯅꯤ ꯇꯣꯝꯅ ꯑꯉꯛꯄ ꯁꯛꯐꯝꯗ ꯑꯩꯗꯤ ꯅꯣꯏꯅ ꯉꯁꯤ ꯍꯥꯏꯔꯛꯂꯒ ꯈꯪꯉꯤꯁꯤꯅꯤ ꯑꯗꯨꯗꯤ ꯑꯩ ꯅꯣꯡꯃ ꯅꯣꯏꯗ ꯂꯥꯛꯀꯦ ꯁꯨꯇꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯗꯨꯗ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯁꯔ ꯀꯣꯐꯤ ꯊꯛꯁꯦꯅ ꯇꯧꯔꯒ ꯋꯥꯔꯤ ꯂꯤꯔꯤꯉꯩ ꯁꯔꯁꯨ ꯊꯛꯇ꯭ꯔꯤ ꯑꯩꯈꯣꯏꯁꯨ ꯀꯥꯎꯔꯦ ꯑꯃꯨꯛꯀ ꯀꯧꯔꯒꯦ ꯆꯥꯅꯕ ꯈꯔꯒ ꯇꯣꯝꯅ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯌꯥꯔꯦ ꯌꯥꯔꯦ ꯀꯧꯔꯅꯨ ꯑꯩ ꯊꯕꯛ ꯂꯩꯍꯧꯔꯤ ꯌꯥꯝꯅ ꯊꯛꯇꯕꯩ ꯋꯥꯅꯤ ꯑꯩ ꯀꯦꯐꯤꯟꯁꯦ ꯀꯌꯥ ꯁꯥꯏꯅꯗꯦ ꯑꯗꯨꯒ ꯊꯕꯛ ꯑꯃꯁꯨ ꯂꯩꯍꯧꯕꯅꯤ ꯑꯗꯨꯅ ꯅꯣꯏꯅꯤ ꯀꯧꯔꯒ ꯆꯥꯒꯦꯗꯤ ꯆꯥꯍꯧꯔꯣ ꯑꯩ ꯍꯥꯜꯂꯝꯃꯒꯦ ꯄꯦꯅꯥꯎꯕꯤꯅ ꯅꯣꯛꯂꯗꯨꯅ ꯍꯣꯏ ꯁꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯆꯥꯛ ꯑꯣꯏꯅ ꯍꯦꯛꯇ ꯆꯥꯔꯁꯤ ꯑꯁꯣꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯁꯤꯟꯊꯥꯒꯤ ꯅꯝꯕꯔꯗꯣ ꯀꯣꯜ ꯇꯧꯕ ꯌꯥꯕ ꯇꯧꯔꯤ ꯆꯠꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯤ ꯊꯣꯏꯕꯤꯅ ꯃꯩꯔꯥꯕꯕꯨ ꯃꯅꯥꯎꯗ ꯃꯅꯥꯎꯒ ꯅꯨꯡꯁꯤꯖꯕꯅꯤ ꯀꯥ ꯍꯦꯟꯅ ꯁꯤꯟꯊꯥ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯋꯥꯖꯕꯅꯤ ꯑꯗꯨꯃꯛꯅ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯂꯒ ꯃꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯤꯗꯤ ꯍꯥꯟꯅꯒꯨꯝ ꯂꯥꯛꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯅꯣꯡꯃ ꯊꯣꯏꯕꯤꯗꯨ ꯃꯊꯥ ꯁꯥꯅ ꯐꯝꯂꯤꯉꯩꯗ ꯑꯆꯧꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯛꯏ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯏꯁꯨꯛ ꯁꯨꯛꯊꯔꯒ ꯂꯩꯔꯝꯃꯤꯕ ꯊꯣꯏꯕꯤꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯇꯥꯃꯣ ꯁꯤꯟꯊꯥꯒꯤ ꯅꯝꯕꯔꯗꯨ ꯆꯠꯈꯤꯗ꯭ꯔꯦ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯀꯣꯜ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯆꯠꯇ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯇꯧꯒꯗꯧꯅꯣ ꯅꯝꯕꯔ ꯑꯃꯨꯛ ꯁꯤꯟꯈ꯭ꯔꯖꯥꯠꯂꯣ ꯈꯪꯗꯦ ꯑꯩꯅꯗꯤ ꯃꯩꯔꯥꯕ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯛꯁꯤꯟꯅꯅꯕꯅ ꯍꯣꯠꯅꯕꯅꯤ ꯅꯪꯒꯤ ꯅꯔꯥꯜ ꯅꯠꯇꯦ ꯌꯥꯔꯦ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯅꯥꯎꯕꯅ ꯁꯤꯟꯊꯥ ꯄꯨꯔꯛꯄ ꯃꯇꯝꯗꯨꯗ ꯏꯃꯥꯈꯣꯏꯁꯨꯅꯦ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯊꯔꯝꯂꯗꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯣꯏꯔꯝꯃꯣꯏꯗꯧꯅꯤ ꯍꯣꯏ ꯐꯔꯦꯁꯦ ꯌꯥꯔꯦ ꯇꯥꯃꯣ ꯌꯨꯝꯗꯝꯗ ꯆꯠꯂꯒ ꯏꯃꯥꯈꯣꯏꯗꯣ ꯀꯔꯤ ꯀꯔꯤ ꯇꯧꯔꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯌꯦꯡꯉꯨꯕꯗꯤ ꯐꯕꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯏꯁꯧꯗꯣ ꯇꯧꯔꯛꯀꯗ꯭ꯔꯥꯁꯨ ꯈꯜꯂꯤꯕ ꯂꯩꯀꯥꯏꯅꯁꯨ ꯃꯃꯥ ꯃꯄꯥ ꯍꯣꯟꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦꯅ ꯁꯣꯏꯗꯅ ꯍꯥꯏꯅꯔꯝꯃꯅꯤ ꯍꯥꯏꯅꯤꯡ ꯍꯥꯏꯖꯁꯅꯨꯗ ꯑꯗꯨꯏꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯣ ꯇꯥꯃꯣ ꯑꯩ ꯋꯥ ꯑꯝꯇꯒ ꯀꯩ ꯋꯥꯅꯣ ꯑꯩꯈꯣꯏ ꯃꯩꯔꯥꯕꯗ ꯁꯤꯟꯊꯥꯒꯤ ꯃꯌꯨꯝ ꯍꯪꯉꯒ ꯆꯠꯂꯨꯁꯤꯔꯣ ꯀꯔꯤ ꯍꯥꯏꯔ ꯆꯪꯉꯨꯗꯣꯏꯅꯣ ꯃꯤ ꯁꯥꯎꯕ ꯐꯠꯂꯝꯈꯤꯔꯣꯏꯀꯣ ꯑꯗꯨꯏ ꯃꯊꯛꯇ ꯃꯌꯨꯝ ꯍꯣꯡꯉꯦ ꯍꯥꯏꯈꯤꯕꯗꯣ ꯐꯠꯇꯦ ꯍꯥꯏꯗꯨꯅꯕꯨ ꯑꯃꯨꯛ ꯀꯨꯏꯅ ꯁꯤꯟꯊꯥꯁꯦ ꯃꯥꯡꯈ꯭ꯔꯦꯅ ꯇꯧꯔꯦ ꯍꯧꯖꯤꯛꯃꯨꯛ ꯊꯦꯡꯅꯔꯦ ꯍꯟꯗꯛꯀ ꯁꯣꯏꯔꯗꯤꯅꯦ ꯅꯥꯎꯁꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯅꯤ ꯅꯪ ꯋꯥꯗꯣ ꯑꯝꯇ ꯀꯨꯝꯅ ꯈꯟꯅꯔꯒ ꯇꯧꯁꯤ ꯇꯥ ꯇꯧꯒꯨꯝꯁꯤ ꯑꯗꯣ ꯌꯨꯝꯗ ꯆꯠꯄꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯪꯁꯨ ꯌꯥꯎꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯗꯤ ꯌꯥꯎꯔꯣꯏꯗ ꯇꯥꯃꯣ ꯏꯃꯥꯅ ꯑꯩ ꯎꯔꯒ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯅꯤ ꯑꯩꯁꯨ ꯆꯠꯇꯣꯏꯁꯤ ꯌꯥꯝꯗꯤ ꯇꯟꯕꯅꯤꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯑꯣꯐꯤꯁꯇꯅꯤ ꯗꯤꯌꯥꯒ ꯄꯦꯅꯥꯎꯕꯤꯒꯗꯣ ꯋꯥꯔꯤ ꯇꯧꯔꯤ ꯄꯦꯅꯥꯎꯕꯤ ꯑꯩ ꯁꯔꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯅꯤꯡꯉꯤ ꯄꯥꯡꯉꯨ ꯀꯩꯅꯣ ꯅꯪꯁꯨ ꯁꯔꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯇ꯭ꯔꯁꯨꯅꯦ ꯁꯔꯒꯤ ꯊꯃꯣꯏꯗ ꯍꯥꯡꯂꯤꯁꯦ ꯃꯦꯟꯁꯤꯟꯕꯤꯔꯣꯀꯣ ꯑꯁ ꯃꯤꯡꯇꯥꯅꯤꯀꯣ ꯀꯔꯟꯗꯣ ꯉꯥꯡꯅꯨ ꯀꯅꯥ ꯈꯪꯅꯤꯒꯦ ꯅꯪꯒ ꯅꯨꯡꯁꯤꯅꯔꯒ ꯁꯔꯒꯤ ꯑꯋꯥꯕꯁꯨ ꯀꯣꯛꯄ꯭ꯔꯥꯁꯦ ꯁꯤꯟꯊꯥ ꯉꯝꯕꯤꯅ ꯑꯌꯥ ꯁꯨꯝ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯕꯨ ꯁꯔꯇꯣꯝꯒ ꯐꯠꯂꯥꯎꯅ ꯆꯪꯉꯛꯑꯗꯤ ꯕꯦꯔꯥ ꯀꯥꯅꯤꯃꯦ ꯑꯗꯨꯏ ꯋꯥꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯁꯔꯇꯣꯝꯗꯩ ꯐꯖꯅ ꯍꯥꯏꯅꯕꯤꯒꯦ ꯄꯦꯅꯥꯎꯕꯤ ꯅꯪꯀꯣ ꯐꯥꯒꯤꯗꯩ ꯑꯩꯅ ꯏꯀꯥꯔꯛꯄ ꯁꯣꯏꯗꯦ ꯏꯁ ꯍꯔꯥꯎꯕꯤꯒꯗꯧꯕꯤꯀꯣ ꯇꯥꯟꯖꯥꯗꯨꯗꯩ ꯈꯪꯗ ꯇꯣꯝꯗ ꯆꯪꯂꯛꯂꯤ ꯅꯣꯏꯅꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯦ ꯍꯣꯏ ꯁꯔꯕꯨ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯔꯦꯗ ꯅꯣꯏꯅꯤꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯗꯣ ꯃꯗꯨ ꯎꯕꯗ ꯗꯤꯁꯇꯔꯕ ꯇꯧꯕꯤꯗ꯭ꯔꯕ ꯁꯔ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤꯗꯣ ꯂꯣꯏ ꯇꯥꯍꯧꯕ꯭ꯔꯣ ꯇꯥꯍꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯨ ꯀꯟꯅ ꯁꯥꯔꯝꯒꯕ ꯑꯩꯈꯣꯏ ꯁꯔꯁꯨ ꯇꯥꯈꯤꯕꯅꯤ ꯅꯣꯏꯅꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯁꯥꯎꯔ ꯆꯠꯈ꯭ꯔꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯀꯧꯔꯛꯑꯅꯤ ꯗꯤꯌꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯩꯔꯣ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩ ꯐꯥꯒꯤ ꯇꯧꯅꯤꯗ ꯁꯔꯗꯤ ꯇꯥꯕ꯭ꯔꯥ ꯇꯥꯈꯤꯗ꯭ꯔꯕ ꯈꯪꯗꯦ ꯑꯩꯗꯤ ꯇꯥꯍꯧꯔꯦ ꯑꯗꯣ ꯑꯩꯁꯨ ꯑꯝꯇ ꯁꯣꯝꯗ ꯆꯠꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯁꯔꯅ ꯀꯧꯔꯛꯂꯒ ꯑꯩ ꯍꯥꯏꯔꯛꯂꯒꯦ ꯇꯣꯝ ꯊꯣꯛꯈꯤꯕꯒ ꯗꯤꯌꯥꯅ ꯄꯦꯅꯥꯎꯕꯤꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯐꯔꯦꯅꯦꯁꯦ ꯀꯩ ꯁꯥꯔꯛꯈꯤꯕꯁꯦ ꯄꯦꯅꯥꯎꯕꯤꯁꯨ ꯄꯥꯈꯠꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯁ ꯁꯔ ꯇꯣꯝ ꯇꯥꯔꯗꯤ ꯑꯃꯗꯁꯨ ꯇꯥꯔꯝꯅꯤ ꯅꯠꯇꯦ ꯏꯕꯥꯅꯤꯕꯨ ꯀꯌꯥꯝ ꯀꯟ ꯁꯥꯟꯅꯔꯒꯦ ꯅꯌꯥꯗꯨꯝ ꯍꯦꯟꯒꯠꯀꯨꯕ ꯑꯩꯈꯣꯏꯅꯤꯃꯛꯅꯦ ꯊꯕꯛ ꯔꯤꯖꯥꯏꯟ ꯇꯧꯕ ꯍꯥꯏꯖꯔꯛꯁꯅꯤ ꯑꯅꯤꯃꯛꯇꯨ ꯊꯋꯥꯏ ꯋꯥꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯇꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯅꯣꯏꯅꯤ ꯁꯔꯅ ꯉꯥꯏꯍꯧꯔꯦ ꯑꯩꯒꯤ ꯔꯨꯝꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯁꯔꯗꯣ ꯈꯔ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯤ ꯑꯩꯒꯤ ꯔꯨꯝꯗ ꯗꯥꯏꯔꯦꯛ ꯆꯪꯂꯛꯂꯒ ꯅꯣꯏ ꯀꯧꯔꯨꯆꯣꯅ ꯍꯥꯏꯔꯒ ꯐꯝꯃ ꯂꯩꯍꯧꯕꯅꯤ ꯂꯥꯛꯑꯣꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯗꯨ ꯆꯠꯈ꯭ꯔꯤ ꯑꯅꯤꯗꯣ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯤ